Malem Pumbada Pangthoknariba Christian Lining Chatpasing in the Mid Esther Sunday ngasi lamdamasidasu pangthoknakrai Chingmairong da leiba Don Bosco Church dasu Lining Laisol gi tharongaloina Esther Sunday gi thauram pangthokhi Jesus pu pang tingduna hat kharaba matung amu hingalakhiba numid asi Christian Lining Chatpasing na Esther Sunday haiduna Lining Laisol gi tharongaloina na pangthokduna lakli Tauramasida lamdamasida leiriba miyam gi marakta lomba naida nungsinaba amana amabu ngakpi haiba Thaukzal minungsi amadi amatta oibagi wakalonda kumang chauksinduna chokotpa nungsinaba lamdam ama purakpa oirasunu loinana hairiba numit asi Christian Lining Chatpasingi yamna maru oiba numit amani hairi Jesus Christ na sirubadagi asengba thawai oina hingatkiba numit Esther Sunday gi thauram United Baptist Church Luang Sangbam dasu pangthokrai Luang Sangbam chingol lekai da leiba church asida miyamna Jesus Christ pu saitaba isai shakpa Bible pathokpa Bible verse iba Esther ek yanthokpa Esther Sunday gi short sharing tauba yauna numit asiga mari leinana makhal mathel gi thorom kaya pangthokhi church asigi pastor Reverend Salam Basanta Luwang na Esther gi oiba Jesus Christ gi wapong miyam da sandokhi thorom loirakpada miyamna Esther Sunday gi chaklen amasu chaminaki